ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯂꯩꯁꯅꯥꯒꯤꯗꯒꯤ ꯊꯣꯔꯛꯈꯤꯕꯗ ꯅꯥꯎꯁꯪꯂꯦꯟꯒ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯉꯥꯏꯈꯣ ꯅꯪ, ꯌꯥꯝꯕꯨꯡꯍꯜ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯃꯈꯣꯡ ꯊꯥꯡꯂꯝꯕꯗꯨ ꯂꯦꯞꯄꯤ꯫ ꯅꯥꯎꯁꯪꯂꯦꯟꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯔꯦ, ꯍꯌꯦꯡ ꯑꯩꯈꯣꯏꯅꯤ ꯆꯤꯡ ꯃꯆꯥꯗ ꯊꯦꯡꯅꯁꯤ꯫ ꯇꯌꯥꯡꯅ ꯊꯣꯔꯛꯄꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯅꯥꯛꯇꯒꯤ ꯅꯥꯎꯁꯪꯂꯦꯟ ꯊꯣꯛꯈꯤꯕꯗꯨ ꯎꯍꯧꯔꯕꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯍꯪꯂꯔꯦ, ꯃꯁꯤꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯝꯃꯤꯅꯣ? ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯊꯋꯥ ꯁꯥꯗꯅ ꯃꯈꯣꯡ ꯊꯥꯡꯈ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ꯫ ꯃꯅꯨꯡꯗꯁꯨ ꯂꯩꯁꯅꯥꯅ ꯏꯆꯟꯕꯨ ꯀꯧꯔꯛꯏ꯫ ꯏꯕꯦꯝꯃ, ꯍꯥꯎ, ꯀꯩ ꯍꯥꯏꯒꯦꯅꯦ ꯁꯤ? ꯅꯪ ꯑꯃꯨꯛꯇ ꯀꯥꯈꯠꯂꯛꯎ꯫ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ ꯂꯩꯁꯅꯥꯗꯣ꯫ ꯏꯆꯟ ꯃꯔꯥꯜ ꯂꯩꯕꯅꯔꯥ ꯊꯀꯠꯄ ꯄꯥꯈꯠꯄ ꯄꯣꯛꯆꯩ꯫ ꯇꯞꯅ ꯆꯤꯡꯅꯅ ꯂꯩꯁꯅꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯦꯞꯂꯔꯦ꯫ ꯉꯁꯤꯗꯤ ꯂꯩꯁꯅꯥꯗꯣ ꯏꯆꯟꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯄ ꯇꯧꯗꯦ꯫ ꯐꯝꯃꯨ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯂꯩꯁꯅꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯤꯗ ꯏꯆꯟꯗꯣ ꯀꯤꯊꯣꯛ ꯀꯤꯔꯨꯝ ꯅꯨꯛꯊꯔꯛ ꯂꯩꯔꯛꯏ꯫ ꯂꯩꯁꯅꯥꯅ ꯄꯤꯁꯨꯝ ꯁꯨꯛꯇꯨꯅ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯏ꯫ ꯅꯪꯅ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤ ꯁꯪꯒꯥꯏꯗꯅꯤ, ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ? ꯈꯨꯝꯕ ꯉꯝꯗꯦ ꯏꯆꯟꯗꯣ꯫ ꯂꯩꯁꯅꯥꯁꯨ ꯏꯆꯟꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯋꯥꯍꯪ ꯃꯅꯝ ꯍꯪꯊꯔꯛꯏ꯫ ꯑꯩꯒꯤ ꯁꯪꯒꯥꯏꯁꯤꯗ ꯑꯍꯥꯟꯕ ꯈꯣꯡꯗꯥꯔꯛꯄ ꯃꯤꯀꯨꯞꯇ ꯀꯔꯝꯕ ꯂꯝꯆꯠ ꯆꯠꯀꯅꯤ, ꯀꯔꯝꯅ ꯂꯩꯒꯅꯤ ꯅꯪꯉꯣꯟꯗ ꯅꯨꯔꯩꯅ ꯇꯥꯛꯂꯝꯒꯅꯤ ꯈꯜꯂꯤ꯫ ꯃꯗꯨ ꯈꯪꯅ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯍꯩꯗꯕ ꯃꯑꯣꯡ ꯎꯕ ꯐꯪꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯈꯟꯕꯒꯦ? ꯂꯨꯅ ꯇꯧꯔꯤ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯏꯊꯛ ꯀꯥꯒꯦ ꯍꯣꯠꯅꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯂꯩꯁꯅꯥ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯎꯅꯤꯡꯕ꯭ꯔꯥ? ꯏꯆꯟꯗꯨ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯕ ꯉꯝꯗ꯭ꯔꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯂꯥꯛꯇꯨꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨꯅ ꯏꯆꯟꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯗꯧꯔꯦ꯫ ꯂꯩꯁꯅꯥꯒꯤ ꯑꯊꯤꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯔꯦ꯫ ꯂꯩꯁꯅꯥꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯍꯦꯟꯅ ꯇꯝꯊꯤꯕꯒꯤ ꯁꯛꯇꯝ ꯂꯧꯔꯛꯂꯦ꯫ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯒ ꯅꯤꯡꯊꯧꯒꯤ ꯐꯤꯖꯤ ꯐꯤꯅꯥ ꯁꯣꯛꯂꯕꯗꯤ ꯆꯩꯔꯥꯛ ꯀꯌꯥꯝ ꯆꯥꯎꯏ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯅꯪꯅ ꯂꯦꯝꯖꯅꯤ ꯈꯟꯗꯨꯅ ꯍꯨꯅꯕ ꯍꯣꯠꯅꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯐꯗꯤ ꯐꯤꯒꯥꯏꯅ ꯌꯣꯝꯂꯤꯕ ꯃꯅꯤꯃꯨꯛꯇꯥꯅꯤ, ꯃꯅꯤꯃꯨꯛꯇꯥ꯫ ꯃꯗꯨ ꯀꯔꯤꯒꯤ ꯈꯟꯊꯗꯦ? ꯅꯪꯒꯨꯝꯕꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯃꯅ ꯇꯔꯥꯏꯅ ꯍꯦꯛꯇ ꯍꯨꯕ ꯉꯝꯒꯗꯕ ꯄꯣꯠꯁꯛ ꯅꯠꯇꯦ꯫ ꯅꯪ ꯀꯔꯤꯒꯤ ꯈꯟꯗꯦ? ꯃꯤꯁꯝꯗꯤ ꯃꯤꯁꯝ ꯑꯣꯏꯅ ꯂꯩꯌꯨ꯫ ꯍꯨꯅꯤ ꯍꯥꯏꯗꯨꯅ ꯍꯨꯔꯕꯗꯤ ꯂꯩ ꯃꯍꯨ ꯍꯥꯏꯕꯗꯨ ꯅꯪ ꯇꯧꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯩꯅ ꯌꯥꯝ ꯊꯥꯖꯅ ꯂꯨꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩꯔꯣ ꯅꯪꯅ ꯏꯐꯝꯗ ꯉꯁꯤ ꯎꯍꯜꯂꯤꯕꯁꯦ? ꯅꯦꯁꯤ, ꯀꯧꯒꯅꯨ, ꯆꯤꯟꯊꯤꯕꯤ, ꯍꯨꯔꯥꯟꯕꯤ! ꯑꯩ ꯍꯨꯔꯥꯟꯕꯤ ꯅꯠꯇꯦ ꯅꯦꯁꯤ꯫ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯍꯪꯒꯠꯅ ꯈꯨꯝꯂꯤꯕ ꯅꯪ ꯀꯅꯥꯅꯣ? ꯀꯅꯥꯒꯤ ꯈꯨꯖꯤꯟꯗꯒꯤ ꯃꯐꯝꯁꯤꯗ ꯆꯪꯂꯛꯄꯅꯣ? ꯅꯔꯣꯜꯁꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯅꯀꯣꯛꯇ ꯍꯩꯊꯔꯛꯀꯅꯤ꯫ ꯆꯟꯗꯨ ꯃꯈꯨꯠ ꯂꯣꯟꯅꯔꯛꯂꯦ꯫ ꯀꯞꯇꯨꯅ ꯂꯩꯁꯅꯥꯗ ꯍꯥꯏꯖꯔꯛꯏ, ꯑꯩ ꯍꯨꯔꯥꯟꯕꯤ ꯅꯠꯇꯦ ꯅꯦꯁꯤ꯫ ꯀꯣꯅꯨꯡꯁꯤꯗ ꯂꯧꯇꯨꯅꯕ ꯀꯅꯥꯒꯤ ꯈꯨꯖꯤꯟꯗꯒꯤ ꯑꯩ ꯆꯪꯂꯛꯄꯁꯨ ꯅꯠꯆꯗꯦ꯫ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯅꯦꯁꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯑꯩꯒꯤ ꯏꯌꯥ ꯁꯅꯥꯒ ꯅꯪꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯣ ꯀꯩꯅꯣ? ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯔꯣꯟꯕ ꯃꯔꯤꯗꯣ ꯑꯩꯉꯣꯟꯗ ꯇꯥꯛꯎ꯫ ꯏꯆꯟꯗꯨ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗꯨ ꯂꯩꯁꯅꯥꯗ ꯇꯥꯛꯊꯣꯛꯄ ꯉꯝꯗ꯭ꯔꯗ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤ꯫ ꯂꯩꯁꯅꯥꯗꯣ ꯈꯣꯟꯖꯦꯜ ꯀꯟꯈꯠꯂꯛꯏ, ꯀꯅꯥꯗꯅꯣ ꯑꯩꯅ ꯍꯪꯂꯤꯕꯁꯦ? ꯑꯩꯈꯣꯏ ꯑꯅꯤ ꯈꯪꯅꯖꯕꯅꯤ ꯅꯦꯁꯤ꯫ ꯍꯥꯏꯕꯗꯤ? ꯌꯥꯝꯕꯨꯡꯒ ꯑꯩꯒ ꯅꯨꯡꯁꯤꯅꯖꯕꯅꯤ꯫ ꯂꯩꯁꯅꯥꯗꯣ ꯏꯆꯟꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯛꯏ꯫ ꯏꯆꯟꯗꯨ ꯃꯃꯤꯠꯇꯨ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯌꯦꯡꯊꯈꯤ꯫ ꯐꯤꯕꯝ ꯍꯣꯡꯕ ꯇꯧꯗ ꯂꯩꯁꯅꯥꯅ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ, ꯅꯪ ꯑꯩꯒꯤ ꯏꯌꯥ ꯁꯅꯥꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯒꯅꯤ? ꯏꯆꯟꯁꯨ ꯂꯩꯁꯅꯥꯗ ꯌꯦꯡꯖꯔꯛꯏ꯫ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯀꯤꯕ ꯂꯩꯇ ꯄꯤꯔꯛꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯃꯍꯥꯛꯀꯤꯗꯃꯛ ꯍꯤꯡꯕ ꯉꯝꯒꯅꯤ꯫ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗ ꯆꯠꯂꯣꯏ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯄꯨꯝꯕ ꯑꯩꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯃꯍꯥꯛꯀꯤꯗꯃꯛ ꯆꯤꯡꯅꯕ ꯂꯩꯇ ꯊꯋꯥꯏꯁꯨ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ꯫ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡꯂꯕꯗꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯈꯣ꯫ ꯅꯪꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯃꯔꯤꯛ ꯑꯃꯠꯇ ꯆꯦꯟꯊꯍꯜꯂꯝꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯆꯦꯟꯊꯍꯜꯂꯝꯕ ꯊꯣꯛꯂꯕꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯈꯤꯕ ꯑꯣꯏꯁꯅꯨ꯫ ꯂꯩꯁꯅꯥꯒꯤ ꯑꯀꯟꯕ ꯋꯥꯍꯩ ꯇꯥꯕꯗ ꯏꯆꯟꯗꯣ ꯃꯤꯠꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯔ ꯍꯣꯟꯒꯅꯤ ꯀꯥꯎꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯨ ꯏꯆꯟ ꯑꯁꯥꯕ ꯃꯤꯇꯪꯒꯨꯝ ꯂꯦꯞꯂꯛꯏ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯊꯧꯅꯥ ꯐꯅ, ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯐꯪꯒꯅꯤ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛꯃꯛ ꯃꯤꯀꯨꯞꯁꯤꯗ ꯑꯩ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ꯫
ꯃꯗꯨꯗ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃꯠꯇꯁꯨ ꯆꯦꯟꯊꯔꯝꯂꯣꯏ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅꯕꯨ ꯌꯥꯏꯐꯒꯅꯤ ꯍꯥꯏꯔꯕꯗꯤ ꯃꯤꯀꯞꯁꯤ ꯈꯛꯇꯗ ꯅꯠꯇꯅ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯒꯤ ꯏꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃꯠꯇ ꯆꯦꯟꯊꯍꯜꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯉꯩ ꯋꯥꯁꯛ ꯑꯃꯇꯪ ꯁꯛꯄꯤꯌꯨꯅꯦꯁꯤ꯫ ꯀꯔꯤ ꯋꯥꯁꯛ? ꯃꯍꯥꯛꯄꯨ ꯁꯅꯥ ꯐꯝꯕꯥꯜꯗ ꯊꯥꯡꯒꯠꯄꯤꯒꯅꯤ ꯋꯥꯁꯛꯄꯤ꯫ ꯂꯩꯁꯅꯥꯗꯨ ꯃꯆꯤꯟ ꯀꯥꯡꯂꯛꯈꯤꯗ꯭ꯔꯦ ꯏꯆꯟꯕꯨ ꯆꯥꯗꯧꯒꯤ ꯌꯦꯡꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯁꯨꯝꯅ ꯌꯦꯡꯂꯝꯂꯒ ꯂꯩꯁꯅꯥꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯏꯆꯟꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯆꯟꯒꯤ ꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯛꯏ꯫ ꯅꯤꯁꯤꯅ ꯏꯃꯧꯒꯤ ꯊꯃꯣꯏꯕꯨ ꯊꯧꯗꯣꯛꯇꯨꯅ ꯌꯦꯡꯕꯅꯤ꯫ ꯀꯔꯤꯒꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ? ꯅꯪꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯌꯥ ꯁꯅꯥꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯍꯧꯒꯅꯤ? ꯅꯤꯁꯤ꯫ ꯂꯩꯁꯅꯥꯒꯤ ꯑꯆꯝꯕ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛꯇꯨꯗ ꯏꯆꯟꯗꯣ ꯄꯥꯈꯠꯂꯝꯕ ꯊꯥꯀꯠꯂꯝꯕ ꯄꯨꯝꯕ ꯀꯣꯛꯈꯤꯗꯨꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯂꯛꯏ꯫ ꯑꯍꯤꯡꯁꯤꯅ ꯂꯣꯏꯈ꯭ꯔꯕꯗ ꯑꯅꯧꯕ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯂꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯔꯛꯄꯗ ꯗꯌꯥꯜꯗꯨ ꯏꯉꯛ ꯉꯛꯅ "ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ?" "ꯊꯕꯛ." "ꯀꯔꯤ ꯊꯕꯛ?" "ꯊꯕꯛ ꯍꯥꯏꯗꯤ ꯊꯕꯛ, ꯒꯥꯔꯤ ꯁꯣꯄꯤꯔꯣ." "ꯑꯦ, ꯑꯩ ꯊꯅꯝꯗꯣꯏꯔꯣ?" ꯗꯌꯥꯜꯗꯨ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ "ꯄꯤꯗ ꯄꯤꯔꯛꯑꯣ, ꯑꯉꯥꯡ ꯊꯧꯔꯝ ꯅꯠꯇꯦ, ꯅꯪ ꯌꯥꯎꯕ ꯌꯥꯔꯣꯏ." "ꯏꯆꯟꯒ ꯗꯦꯠ ꯆꯠꯇꯣꯏꯔꯣ?" "ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯊꯕꯛ ꯅꯠꯇꯦ." "ꯀꯔꯤꯅꯣ? ꯀꯩ ꯅꯨꯡꯁꯤꯠꯅꯣ ꯑꯃꯨꯛ ꯐꯔꯛꯇ ꯁꯤꯠꯂꯤꯁꯤꯕꯣ? ꯋꯥꯊꯤ ꯋꯥꯔꯦꯝ ꯀꯌꯥꯝ ꯀꯨꯏ ꯇꯧꯗꯣꯏꯅꯣ? ꯄꯤꯗ ꯄꯤꯖꯔꯛꯑꯒꯦ." ꯍꯧꯒꯠꯇꯨꯅ ꯆꯪꯈ꯭ꯔꯒ ꯁꯣ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯒ "ꯑꯗꯨ ꯀꯥꯏꯗꯅꯣꯗꯤ ꯇꯥꯛꯂꯝꯃꯨꯗꯅ." "ꯑꯔꯣꯟꯕ ꯊꯕꯛꯅꯤ, ꯑꯩ ꯅꯠꯇꯅ ꯀꯅꯥꯁꯨ ꯈꯪꯕ ꯌꯥꯗꯕ. ꯑꯩꯁꯦ ꯅꯪꯒꯤ ꯕꯣꯗꯤꯒꯥꯔꯗꯅꯤ. ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯑꯔꯣꯟ ꯑꯊꯨꯞꯇ ꯅꯪꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯍꯛ ꯂꯩꯇꯦ." ꯊꯣꯛꯈ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ꯫ ꯗꯌꯥꯜꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯏꯆꯟꯁꯨ ꯌꯧꯔꯛꯄꯒ ꯇꯥꯟ ꯆꯥꯟꯅꯗꯨꯅ ꯍꯪꯂꯛꯏ꯫ "ꯑꯦ, ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯌꯥꯝꯕꯣ?" "ꯍꯪꯒꯅꯨ." ꯀꯥꯝꯊꯣꯔꯛꯂꯤꯕ ꯁꯣꯔꯗꯨꯗ ꯏꯆꯟꯗꯣ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯂꯦꯞꯂꯤꯉꯩ ꯗꯌꯥꯜꯅ ꯈꯥꯝꯃꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯄꯗ ꯏꯆꯟꯅ ꯈꯥꯝꯅꯕ ꯍꯣꯠꯅꯔꯛꯏ꯫ "ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯅꯤ?" "ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯍꯥ?" "ꯑꯩ ꯂꯥꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ?" "ꯌꯥꯔꯣꯏ." "ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯌꯥꯗꯕ ꯊꯕꯛꯂꯣ?" "ꯌꯥꯗꯦ." "ꯑꯩ ꯌꯥꯎꯕ ꯌꯥꯗꯕ ꯊꯕꯛꯇꯨꯕꯨ ꯀꯩ ꯊꯕꯛꯅꯣ?" "ꯑꯉꯥꯡꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯂꯩꯌꯨ. ꯁꯥꯎꯅꯤꯡꯂꯤꯉꯩ ꯍꯩꯄꯥ ꯁꯥꯔꯛꯀꯅꯨ, ꯈꯨꯅꯝ ꯆꯥꯅꯤ." ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯙꯞꯇꯨꯗ ꯏꯆꯟꯗꯣ ꯀꯤꯕꯒꯤ ꯃꯈꯨꯠ ꯈꯖꯥꯏꯗꯨ ꯊꯥꯡꯖꯤꯜꯂꯒ "ꯈꯨꯅꯝꯗꯨ ꯆꯥꯔꯒꯦ, ꯑꯗꯨꯒ ꯑꯩ ꯏꯟꯅꯔꯛꯀꯦ ꯌꯥꯒꯗ꯭ꯔꯣ?" "ꯆꯠꯊꯣ." ꯏꯆꯟꯕꯨ ꯏꯟꯊꯣꯛꯂꯒ ꯒꯥꯔꯤꯗ ꯐꯝꯈ꯭ꯔꯦ꯫ ꯁꯥꯏꯠ ꯒ꯭ꯂꯥꯁꯇ ꯇꯥꯔꯤꯕ ꯏꯆꯟꯒꯤ ꯁꯛꯇꯝꯗꯣ ꯌꯦꯡꯗꯨꯅ ꯒꯥꯔꯤ ꯊꯧꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯗꯌꯥꯜꯁꯨ ꯏꯆꯟꯒꯤ ꯅꯥꯛꯇ ꯂꯦꯞꯄꯛꯏ꯫ "ꯅꯪ ꯅꯨꯄꯥꯁꯦ ꯃꯀꯣꯛ ꯕꯦꯔꯥ ꯂꯩꯔꯦ." "ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯑꯁꯨꯛ ꯐꯤꯡꯅ ꯆꯠꯂꯤꯁꯤꯕꯣ? ꯇꯥꯃꯣ, ꯏꯕꯥꯅꯤ ꯏꯅꯧꯁꯤꯔꯥ?" "ꯌꯥꯔꯣꯏꯍꯦ, ꯑꯇꯩꯗ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯁꯨ ꯏꯕꯥꯅꯤꯗꯗꯤ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯏꯗꯨꯗꯤ. ꯃꯥꯒꯤ ꯏꯁꯧꯗ ꯏꯕꯥꯅꯤ ꯂꯩꯐꯝ ꯈꯪꯉꯣꯏ. ꯃꯥꯅ ꯄꯤꯁꯨꯝ ꯁꯨꯛꯄꯗꯨꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯡꯅꯤꯡꯗꯕ ꯇꯟꯕ. ꯈꯨ ꯈꯨꯌꯦ ꯀꯥꯝꯈꯩ ꯏꯁꯤꯡ ꯈꯥꯔꯧꯗꯧꯅ. ꯅꯪꯁꯨ ꯃꯥ ꯂꯩꯇꯝꯅꯤꯅ ꯈꯟꯈ꯭ꯔꯣ. ꯑꯩꯁꯨ ꯃꯄꯨꯡ ꯐꯥꯅ ꯄꯦꯟꯅ ꯑꯝꯇ ꯇꯨꯝꯊꯣꯛꯀꯦ." ꯏꯆꯟꯕꯨ ꯇꯥꯜꯂꯝꯗꯨꯅ ꯗꯌꯥꯜ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯃꯥꯅ ꯆꯠꯂꯤꯕꯗꯨ ꯅꯥꯎꯖꯤꯡꯂꯦꯟꯒ ꯎꯅꯕꯅꯤ꯫ ꯗꯌꯥꯜꯒ ꯏꯆꯟꯒꯗ ꯇꯥꯛꯂꯝꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯅꯥꯎꯖꯤꯡꯂꯦꯟꯅ ꯍꯥꯏꯔꯝꯈꯤꯕ ꯃꯐꯝꯗꯨ ꯌꯧꯔꯛꯈꯤꯕꯅꯤ꯫ ꯄꯤꯁꯨꯝ ꯁꯨꯛꯇꯨꯅ ꯅꯥꯎꯖꯤꯡꯂꯦꯟꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ "ꯌꯥꯝꯕꯨꯡꯍꯜꯅ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯀꯧꯕꯒꯤ ꯃꯔꯝ ꯍꯥꯏꯕꯤꯔꯣ, ꯑꯩ ꯂꯥꯛꯆꯔꯦ." ꯅꯥꯎꯖꯤꯡꯂꯦꯟ ꯍꯥꯏꯅꯤꯡꯕꯗꯣ ꯑꯄꯟꯕ ꯂꯩꯇ ꯍꯥꯏꯗꯣꯔꯛꯏ꯫ "ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯤ ꯏꯆꯟꯒꯤ ꯃꯔꯝꯗ ꯋꯥ ꯍꯥꯏꯅꯤꯡꯕꯒꯤꯅꯤ." "ꯃꯥꯒꯤ ꯃꯔꯝꯗ ꯌꯥꯝꯕꯨꯡꯍꯜꯅ ꯀꯔꯤ ꯍꯥꯏꯕꯤꯒꯗꯧꯔꯤꯕ?" "ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯦ." ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯄꯤꯁꯨꯝꯗꯨ ꯍꯦꯟꯅ ꯁꯨꯛꯂꯛꯏ꯫ ꯅꯥꯎꯖꯤꯡꯂꯦꯟ ꯃꯥꯅ ꯅꯤꯡꯕꯗꯨ ꯍꯥꯏꯔꯛꯂꯤ꯫ "ꯅꯪ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ." "ꯌꯥꯝꯕꯨꯡꯍꯜ, ꯃꯃꯥꯡ ꯃꯊꯛꯇꯁꯨ ꯍꯥꯏꯈ꯭ꯔꯦ, ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯍꯥꯏꯔꯤ, ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯈꯟꯗꯦ, ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯌꯥꯝꯕꯅꯤ ꯈꯟꯒꯅꯨ." ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯅꯥꯎꯖꯤꯡꯂꯦꯟꯒꯤ ꯋꯥꯍꯩꯗ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ "ꯑꯩꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯇꯦ, ꯏꯃꯥ ꯏꯄꯥ ꯂꯩꯇꯦ, ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯄꯨꯟꯁꯤꯅꯤ. ꯀꯅꯥꯕꯨꯁꯨ ꯑꯩꯅ ꯑꯩꯒꯤ ꯃꯔꯤꯅꯤ ꯈꯟꯗꯦ. ꯑꯗꯨꯒ ꯑꯩꯅ ꯏꯆꯟꯕꯨ ꯊꯥꯗꯣꯛꯄꯗꯤ ꯑꯣꯏꯊꯣꯛꯂꯣꯏ." "ꯊꯥꯗꯣꯛꯇꯕ ꯌꯥꯔꯣꯏ." ꯀꯟꯅ ꯁꯞꯇ꯭ꯔ ꯇꯧꯅ ꯂꯥꯎꯈꯠꯂꯛꯏ ꯅꯥꯎꯖꯤꯡꯂꯦꯟꯗꯣ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯏꯇꯞ ꯇꯞꯅ "ꯏꯉꯛꯁꯤꯗ ꯊꯥꯡꯅ ꯌꯥꯜꯂꯕꯁꯨ ꯑꯩꯅ ꯃꯥꯕꯨ ꯊꯥꯗꯣꯛꯄꯗꯤ ꯑꯣꯏꯊꯣꯛꯂꯣꯏ.
Nongmodol thakta thokliba koro hanbana masagi khongchat kaiduna nongchuptagi thorak aso aigi thawai oiribi mabu aini thadokpadi oi thokloidaba wafamni Nongdairemba nangna aibu nanauni khandrabanina nang hairage aina khangdringi ni hawjikti aina khanglabanina nangnu mabu nungshiribado kudaksida lepu makha tana nungshirakladi thogolol kairakani Ichanggidamak nongdairembado masong phalakle Mana haibada tukthaduna leigani khallubani adubu on khattuna khumaklabada Nauzealand kanthi thokna wa nganglei aidi mabu nungsidori nangna kari tawbu ngamdori ge ha Hey nang Khudombi thillaga nongdairembado mamit mana sangdorei Nauzealand su karinarei aina mabu munduna lawbada nangumana kari tawbu ngamjagani Namidagi hena leitaba nangna aingonda mukpana tiklo aidi mabu lawgani Munduna oirabasu mabu nangi suoi oheloi Sauning man khraduna nongdairembado Nauzealand gi phuri collar ta paiduna manakna chingsili I karaba mituna Nauzealand gi mitta yenglaga Natik leirabadi ikuttagi mabu munduna law aigi famdadi mangondagi hena mamal yamba posak leite Ningthau fambalda na khoina tongsakhibada michina yengbigadaba nongdairemba natte adubu aigi pumnama oiribi mabu mangi hotnaraklabadi nathwai mangani Nauzealand so nongdairembagi furito paiduna hena nakna chingsilaga Sana tangbal so aigi oigani Ningthau so ainu oigani Ma so aigi oigani Masida nangna yetpa thingbagi natik su leiroi Nongdairembana yengnaba tai kanana ngambagi haibado Lamza sara nangna kari ngamsagadawriba Lamza sara aigidamak thamoigi nungsibi mana lepiri aigidamak aigi nungsibi leiri nangumana aingonda henjin mangamloi Maithina ba sem saro ibungo Nauzealand do inthorai lengbal ani do in khattuna furitu semlaga nongdairembada khudom bithillaga muktun hairi tumliba mipung khuding mangmanglam bayai adubu mangliba mangdo mangphawnarakpa mikupta ningba kaiba kaya su yaram loidaba natti nangna mangmangbada aina thingba piroi tumdana mangbo manglo khudi thibada angawba taagani ningba su thungloi nungsinariba thamoyani gi maribo Ngami haibagi napal na maang thaduna thadat na bohanarlibadu hando Aikoi nigi nungsibabu thugaiba ngamgadaba mishal ngasigi malemsida hingduna laiba yaroi nangsuni Nauzealand bu kari shuna chunglamda gari thauduna chatkre khoida uthitna nongdairembana chatkribado yengduna leihawi nongdairembasu lapthoraklabada mingsel chingthaduna hawkiba punsigi tangkak amabu ningsinglai Adungai ichanga makhoi ani thengna khiba numitto thaudokdagi hauduna mathang mamitta chongthorei Numitto nongsu mangli tawi University Traffic Island Coffee Corner manaki dukanduda sanathoige ichenga chapot leiri machindasu kai kaino moinina thopa panghangda ngangli makhoi ani tani dukanduda pot leiribado adubu kaithel macha ama onthokli Sanathoina achapot nampai khatlaga mamal yengduna hairi Satin su yaurakte nong churadi phazani Satin purakpa numitana churoi puraktaba numitana ne chugani kai nong no khangdi Ichanna aina puraktrasu nangna purakpa yabani nangna kauramdrati aina purakpani aina kaurambati nangsu yauni hekta kawi adu chaningdi Pepe ngangduna sanathoina pairibado Ichanna mullaga thamki Mana paiba pot munkibaduda sanathoina sauna nganglei nang chaningdrasu ai chaningi thunamda loro salo nangna chaningba ngakta charadi ai kamai tawdorige nangna chaningbasu bari da malaire idudi coffee thakse haikidai thaurase law ngasaina thakningde haikre adudi basta famurase phamam phangdradi nangna ai pamdongni pambiregi he ngamani pamdaba yaroi Selpiramo Sanathoido begtagi lupa chawa lakthokluga pisinkhraga ichanda hairi Nangna nutigi thengna sum thora isina kamai tawbano adum ngai handoiro nongmata su nangna ngairamu lupa chawa pige Napa officer ni na wasa chaw na ngangkreda aikhoi ipa kem to oidamina yam tole punsi se adum manabu phattabado khangano haidra ha Ichangi lengbalda magi khutna ilakpada khongpham sahaudraduna ichando maning halluna famduna leiriba nupadogi nangalda thingziluri
ꯅꯨꯄꯥꯗꯣ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯅꯤ ꯏꯆꯟꯅ ꯊꯦꯡꯖꯤꯜꯂꯨꯔꯤꯕꯗꯣ꯫ ꯃꯤꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯨꯕꯗꯨꯗ ꯏꯆꯟꯗꯣ ꯇꯥ ꯍꯥꯏꯖꯩ꯫ ꯏꯃꯥ, ꯃꯤꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯦ, ꯁꯣꯏꯈꯤꯕꯅꯦ, ꯁꯥꯎꯅꯨꯀꯣ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯋꯥ ꯉꯥꯡꯂꯛꯇꯦ꯫ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯊꯣꯏꯁꯨ ꯃꯥꯅ ꯏꯜꯂꯨꯕ ꯀꯧꯕꯅꯤꯅ ꯏꯆꯟꯕꯨ ꯇꯊꯤ ꯉꯥꯡꯕꯤꯔꯛꯂꯅꯤ ꯈꯟꯅ ꯋꯥ ꯉꯥꯡꯕ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯁꯥꯎꯅꯨꯀꯣ, ꯃꯥꯅ ꯅꯠꯇꯦ, ꯑꯩꯅ ꯏꯟꯕꯗ ꯇꯧꯈꯤꯕꯅꯤ꯫ ꯃꯗꯨꯗꯁꯨ ꯀꯩꯁꯨ ꯍꯥꯏꯔꯛꯄ ꯇꯧꯗ ꯂꯥꯏꯔꯤꯛ ꯈꯥꯎ ꯃꯔꯤꯗꯨꯗ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ꯫ ꯅꯨꯄꯤ ꯑꯅꯤꯗꯣ ꯆꯤꯔꯣꯜ ꯇꯧꯅꯤ꯫ ꯁꯅꯥꯊꯣꯏꯅ ꯍꯥꯏꯔꯤ, ꯀꯩ ꯅꯨꯄꯥꯅꯣ ꯃꯁꯤꯕꯣ? ꯈꯪꯗꯦ, ꯃꯔꯣꯜ ꯊꯣꯛꯇ ꯖꯥꯠꯂꯣ? ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ꯫ ꯍꯦ, ꯃꯤꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯣ ꯍꯣꯏ ꯌꯥꯅꯤ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯅꯠꯇ꯭ꯔꯁꯨ ꯂꯩꯁꯥꯕꯤꯅ ꯑꯗꯨꯛ ꯅꯃꯥꯏ ꯊꯛꯏꯗꯣ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯁꯅꯥꯊꯣꯏꯅ ꯑꯣꯟꯈꯠꯇꯨꯅ ꯉꯥꯡꯂꯛꯄꯅꯤ꯫ ꯏꯆꯟꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯅꯔꯣꯜ ꯊꯣꯛꯇꯕ꯭ꯔꯣ? ꯁꯤꯅꯤꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯅꯪ ꯍꯣꯃꯣꯔꯣ ꯅꯪ, ꯍꯥ? ꯍꯣꯃꯣ ꯑꯣꯏꯔꯗꯤ ꯏꯕꯥꯅꯤ ꯉꯁꯥꯏꯅ ꯆꯥꯕꯤꯔꯅꯤ꯫ ꯃꯔꯣꯜ ꯊꯣꯛꯇꯕ ꯑꯣꯏꯔꯁꯨꯅꯦ ꯉꯁꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯑꯅꯤ꯫ ꯀꯣꯛ ꯕꯦꯔꯥ ꯂꯩꯕ꯭ꯔꯥ, ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯝꯅꯤ꯫ ꯁꯅꯥꯊꯣꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯏꯆꯟꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯈꯣꯡꯗꯒꯤ ꯀꯣꯛ ꯐꯥꯎ ꯍꯨꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯌꯥꯡ ꯀꯪꯉꯤ, ꯀꯪꯕ ꯅꯠꯇꯦ, ꯃꯄꯨꯡ ꯃꯔꯩ ꯐꯥꯗ꯭ꯔꯤꯕꯒꯤ ꯃꯔꯦꯞꯇ ꯏꯟꯈꯠꯄꯒꯤꯅꯤ꯫ ꯍꯛꯆꯥꯡ ꯊꯥꯒꯠꯇꯕꯒꯤ ꯌꯥꯡ ꯀꯪꯕ ꯑꯣꯏꯅ ꯎꯕꯅꯤ꯫ ꯈꯖꯥꯏꯁꯨ ꯏꯆꯞ ꯆꯞꯄꯤ꯫ ꯂꯨꯃꯥꯡꯒꯤ ꯁꯝꯗꯣ ꯌꯦꯠꯂꯣꯝꯗ ꯄꯩꯅ ꯍꯥꯠꯂꯤ꯫ ꯂꯨꯈꯝ ꯁꯤꯠ ꯅꯥꯜꯂꯤ꯫ ꯏꯆꯟꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯅꯥꯛꯇ ꯌꯥꯝ ꯅꯛꯂꯦ ꯂꯦꯞꯁꯤꯜꯂꯤ꯫ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯂꯒ, ꯂꯣꯟꯊꯣꯛꯇꯕ ꯄꯥꯈꯪꯂꯣ? ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯏꯆꯟꯗ ꯂꯨꯔꯛꯅ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡꯗꯨꯗ ꯏꯆꯟꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯃꯤꯆꯤ ꯊꯛ ꯈꯠꯆꯤꯜꯂꯤ꯫ ꯅꯔꯣꯜ ꯊꯣꯛꯇ꯭ꯔꯁꯨ ꯃꯤꯠꯌꯦꯡꯗꯨ ꯐꯥꯎꯕꯗꯤ ꯁꯥꯊꯤꯅ ꯃꯔꯧ ꯂꯩꯍꯜꯂꯤꯀꯣ, ꯂꯣꯟꯊꯣꯛꯇꯕꯤꯔꯣ? ꯅꯨꯄꯥ ꯁꯛꯇꯥꯁꯤꯗ ꯏꯔꯥꯡ ꯇꯧꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯅꯪꯒꯤꯗꯣ꯫ ꯁꯅꯥꯊꯣꯏꯅ ꯏꯆꯟꯕꯨ ꯇꯨꯡꯗ ꯆꯤꯡꯊꯔꯒ ꯅꯨꯄꯥꯗꯨꯕꯨ ꯀꯔꯦꯝꯅꯕꯤꯔꯛꯏ꯫ ꯍꯥꯏ ꯂꯣꯟꯊꯣꯛꯇꯕ, ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯅꯀ꯭ꯂꯥꯞ ꯏꯁꯥꯡ ꯁꯥꯡꯈꯩ ꯒꯨꯂꯤ ꯆꯥꯁꯤꯜꯂ ꯎꯏꯔꯝꯂꯤꯔꯣ? ꯅꯠꯇ꯭ꯔꯒꯅ ꯗꯣꯛꯇꯔꯔꯣ? ꯅꯁꯥꯅ ꯅꯁꯥꯒꯤ ꯍꯤꯗꯥꯛ ꯀꯥꯞꯆꯕꯗꯣ ꯅꯌꯥ ꯈꯨꯀꯪꯁꯤꯒ ꯍꯥꯏꯔꯗꯤ ꯌꯥꯝ ꯃꯥꯜꯂꯤꯕꯣ꯫ ꯑꯁꯦꯡꯕꯩ ꯗꯣꯛꯇꯔꯔꯣ? ꯁꯤ ꯌꯧꯅ ꯍꯥꯏꯕꯤꯔꯐꯥꯎ ꯋꯥꯍꯩ ꯑꯝꯇ ꯉꯥꯡꯊꯣꯔꯛꯇꯦ꯫ ꯁꯅꯥꯊꯣꯏꯅ ꯃꯤꯠ ꯑꯅꯤꯗꯣ ꯈꯨꯖꯤꯜꯂꯒ, ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯦ ꯌꯥꯝ ꯂꯦꯝꯖꯕ ꯁꯥꯔꯤꯔꯣ? ꯍꯣꯔꯦꯟ ꯍꯟꯈ꯭ꯔꯒ ꯅꯃꯥꯟꯅꯕꯁꯤꯡꯗ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯇꯝꯂꯨꯗꯣꯏꯔꯣ? ꯑꯐꯥꯎꯕꯤ ꯅꯨꯄꯤ ꯑꯅꯤ ꯊꯦꯡꯅꯔꯛꯏ, ꯅꯪꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯛꯏ, ꯑꯗꯨꯒ ꯅꯪꯉꯣꯟda ꯀꯔꯦꯝꯅꯔꯛꯏ, ꯑꯗꯨ ꯑꯗꯥ꯫ ꯅꯨꯄꯤꯅꯕꯨ ꯃꯆꯤꯟ ꯑꯗꯨꯛ ꯀꯟꯕ ꯍꯩꯅꯗꯦ, ꯏꯃꯥꯅ ꯄꯣꯛꯄꯗꯩ ꯃꯣꯏꯒꯨꯝꯕ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ ꯀꯥꯏꯅ ꯅꯨꯄꯤ ꯃꯥꯡꯗ ꯂꯦꯝꯖꯕ ꯁꯥꯔꯒ ꯅꯥꯔꯣꯜꯗ ꯈꯠꯄ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄ꯭ꯔꯣ? ꯏꯆꯟꯅ ꯑꯃꯨꯛ, ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄ ꯅꯨꯄꯥꯅꯤ ꯃꯗꯣ, ꯑꯣꯟꯁꯤꯟꯅꯔꯨꯅꯨ, ꯑꯦꯅꯔꯖꯤ ꯇꯤꯡꯂ ꯇꯣꯛꯀꯅꯤ꯫ ꯋꯥꯅ ꯋꯥꯕꯅꯦ, ꯆꯠꯁꯤ꯫ ꯇꯤꯟ ꯑꯣꯄꯥꯔ ꯑꯃ ꯄꯥꯏꯊꯣꯛꯂꯒ ꯉꯥꯡꯂꯁꯤꯐꯥꯎ ꯃꯅꯥ ꯐꯥꯎ ꯅꯤꯡꯇꯦ꯫ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ꯫ ꯁꯅꯥꯊꯣꯏꯗꯣ ꯗꯨꯀꯥꯟ ꯃꯄꯨꯗ ꯃꯥꯅ ꯄꯤꯁꯤꯟꯈꯤꯕ 500 ꯆꯞꯄꯤꯗꯨꯒꯤ ꯂꯦꯝꯍꯧꯕ ꯁꯦꯜ ꯍꯜꯂꯛꯄꯗꯣ ꯂꯧꯁꯤꯜꯂ ꯂꯩꯊꯣꯔꯛꯄꯗ ꯏꯆꯟꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯒ ꯍꯥꯏꯔꯤꯗꯨ ꯇꯥꯔꯛꯏ꯫ ꯏꯆꯟꯅ, ꯑꯣꯏ, ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯋꯥ ꯈꯔ ꯉꯥꯡꯉꯨ꯫ ꯁꯣꯔ ꯃꯅꯝ ꯅꯝꯊꯤꯕ꯭ꯔꯣ? ꯌꯥꯃꯥꯡ ꯌꯥꯎꯗꯕ꯭ꯔꯣ? ꯅꯌꯥ ꯀꯥꯈꯠꯄ ꯏꯀꯥꯏꯕ꯭ꯔꯣ? ꯅꯨꯄꯤꯗ ꯌꯥꯝ ꯏꯀꯥꯏꯔꯤꯔꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯗꯣ ꯑꯣꯏꯔꯗꯤ ꯃꯄꯥꯟ ꯊꯣꯔꯛꯀꯅꯨ꯫ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯒꯁꯨ ꯈꯔ ꯀꯧꯅ ꯉꯥꯡꯅꯗꯧꯅꯤ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯌꯥꯝ ꯂꯦꯝꯖꯕ ꯁꯥꯔꯗꯅ꯫ ꯅꯃꯤꯡ ꯂꯦꯝꯕ ꯀꯧꯕ꯭ꯔꯣ? ꯍꯣꯏ ꯏꯕꯨꯡꯉꯣ ꯂꯦꯝꯕꯧ꯫ ꯃꯃꯤꯡ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯀꯧꯔꯛꯂꯤꯁꯤ ꯐꯥꯎꯕ ꯋꯥ ꯑꯝꯇ ꯉꯥꯡꯂꯛꯇꯕ ꯉꯝꯃꯤ꯫ ꯁꯅꯥꯊꯣꯏꯅ ꯏꯆꯟꯒꯤ ꯃꯈꯨꯠ ꯇꯥ ꯄꯥꯏꯔꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯏꯟꯊꯣꯛꯂꯒ ꯆꯤꯡꯕ ꯍꯧꯏ꯫ ꯐꯨꯅꯤꯡꯉꯛꯇꯧꯔꯦ꯫ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯛꯇꯕ ꯅꯨꯄꯥ ꯑꯃ ꯄꯨꯊꯣꯛꯎ ꯍꯥꯏꯔꯗꯤ ꯃꯁꯤ ꯅꯨꯄꯥꯁꯤꯅꯤ, ꯁꯛꯇꯥꯃꯛꯅ ꯒꯨꯂꯤ ꯆꯥꯕ ꯃꯥꯟꯈꯩ꯫ ꯁꯤꯔꯤꯌꯥꯡꯒꯪ, ꯂꯦꯝꯁꯤꯟꯅꯕꯧ, ꯂꯣꯟꯊꯣꯛꯇꯕꯧ, ꯅꯆꯦ ꯆꯠꯂꯦꯍꯦ꯫ ꯏꯆꯟꯅ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯕꯅꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯀꯔꯦꯝꯅꯔꯝꯂꯒ ꯅꯨꯄꯤ ꯑꯅꯤꯗꯣ ꯕꯁꯇ ꯀꯥꯈꯠꯈ꯭ꯔꯦ꯫ ꯑꯅꯤꯗꯨꯅ ꯇꯣꯡꯂꯤꯕ ꯕꯁꯇꯣ ꯊꯧꯕ ꯍꯧꯔꯝꯗꯥꯏꯒꯤ ꯍꯣꯔꯟ ꯍꯧꯅ ꯈꯣꯡꯂꯛꯄꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯀꯥꯈꯠꯂꯛꯏ꯫ ꯑꯍꯥꯡꯕ ꯁꯤꯠ ꯂꯩꯇ꯭ꯔꯦ, ꯃꯆꯤ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯁꯅꯥꯊꯣꯏꯒ ꯏꯆꯟꯒꯁꯨ ꯆꯤꯔꯣꯜ ꯇꯧꯅꯩ꯫ ꯏꯆꯟꯅ ꯁꯅꯥꯊꯣꯏꯗ ꯈꯨꯅꯤꯡꯅ ꯍꯜꯂꯒ, ꯇꯨ ꯉꯁꯥꯏ ꯅꯨꯄꯥꯗꯨꯅꯤ, ꯑꯥꯏ ꯀꯗꯥꯏ ꯀꯨꯝꯍꯧꯒꯦ ꯌꯦꯡꯁꯤ꯫ ꯕꯁꯇꯨ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯃꯊꯧ ꯑꯃꯗꯧꯅ ꯅꯨꯄꯤ ꯑꯅꯤꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯆꯣꯏꯊꯣꯛꯇꯅ ꯌꯦꯡꯂꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯃꯥꯒꯤ ꯂꯦꯞꯐꯝ ꯊꯣꯛꯄꯅꯤ ꯂꯦꯞꯇꯨꯅ ꯆꯠꯂꯤꯕꯗꯣ꯫
konung mamang yawbada kanadasu hanna yinglamda kumthawi mana kumthawbada nupi aniduna mangak thangatla yenghawi mathangi numittasu konung mamang yawrakpada nupi anida mangak thangatuna yengi nongdairimba tong khalakpada yengnaduna mit inkhatli university lansilakle sanathoi kumhori ichanga makhoi ani department punde centenary da bus to khami ichandi nongdairimba bu yengba leptri bus tagi kumtharabasu nongdairimba na mayam changkiba ngaiduna leibagi moong torakpaduda ichansu leithaduna leihowi nongdairimba su khangi ichanna mabu ngaire aduna tapna makhongdo thangba howi ichansu nupadugi tungda inaduna lai department pulambana ichan gakpapoi nokningbasu phawi mayamgi khwai maningda kanagasu kaungnaba tawda matomta phamlaga leibado ichanna sum yenglambagi changsilaktuna manakta phamthei nongdairimbo masa khazuk thupchinjai matawduda ichanna hangi yari khai wangang zaroina leiba nupa oidoinini natomta tongan ta leisi nungaibro imanaba may amaraksida phamba kaidoge moina yaraktabro yaraktrade engonda hairo ai tawge sumai tawgana nungaite kai nungaitaba leibainoba nangna wasu ngangdriba role su khumde tasengna lonthokta bo oirati naming kari kauge ira taglo ibani marup oise asuk yam phazana hair sipo nongdairem bado machin kanglakte ichan bu yeng badamak yenglei chan su mongonda yenglaga wam ta nganglaktabaduda mit suktuna aingonda yenglo haide wangang o haibane wangang kadra khaluraga nongdairem bado bek yang khalaga class tagi thokre ichan du khairok thitna lehowi is yam dimani ne yam celebrity sabe mo ongni ne nangna sugam ngam haloi nang munaro thokan bangam draba aigi ming hongdokani ba sia aingonda bo anam kansinna ba horaklabani na anam kan batana batare dana singduna lehowi angakpani nongdairem bagi mo ong mato kanaga so onsinna ba tawde wa su ngang da bangammi class loirabada ichenga sanathoiga traffic island tamna lakpada ichenna paw tamli aiga department punbaduda aisu ithawam oinane mabo tum yingmani osana rol ko bo khumdi tumina tum phamla leibe wani adagi aina manak changsilaga phambada masaga do thupsin khibe wani sumaina nongdaire mana tawkiba mo ongdo tammi sanathoina hairi tan khidri henangso kaidok tan doino mana sok ngamaloi koi tan tan doini homo izalo haidi yengbada nupadi manba aduga nupi khonjel thokpa adamba mi oiramba siyai amabu oiro aine ngamdaba su ayaroi mana ngambai changda maming hangbo phokhumlandi aine wahang manam hangzilubade class loidringina hakutla jatkhibai wani mi tanaram mayang lenduda nangi flying kick to toksilu yadra thonggi tawbani nungai traba hey tu leire sanathoina mangak illaga ingit tawrakpada ichansu yengthoklui ngarang thengna khiba maphamduda phamduna leirangbaduda ichanda mit sukchinduna yengle nongdairembasu nupi aniduna mabu yenglakpaduda hainadraduna masado thupchinjai angaubini ichansu sanathoibu basta karamnaba hairamlaga nongdairembagi nakta lai kakhalamo sitkalamo satlau ko sanathoi basta kakre ichendo nongdairemi manakta phamthare naming hanglaga hairamdana chenkhibe maramse kainu aina wa ngangbasida aise aphawbi oina urabra nupi kainaraba nupiga saungna bay ngauchat naira imung yam wabagi sel thumarang kaida bay awaba potlong puriro natragana ahalla malaikida bay nungai da balaibro wai amata di hair oda aina ngangrisa taningdi chummi chumde lali lande masi pawdi haiba takpa yaramgani da haipa sajali nupi maso sathina mana haglibado khumbagi mahutta phamlambane hogatlaga chatkiye tawbada ichana taphai ngaikho wayam ta hairamdana chatkino isangi khutto fatkan thoklaga chatkhinong dairembado ngarangi matawgum ngasi sukonong mamangdu kumthawi ichando sauna kumhori bandu padu biyeng hawi sanathoina lagnare i chanbo
Anam kan mi nupi amadai anam kan manupa amana ngamkidawre. Taningdeko Sanathoi. Khoidong langkhatpane nangona taina jaksani. Is taina biro ha. Tumin laisinkhre ichando. Ahom laksuba numitta Sanathoi lagdre. Bus te ichan matom ta famlei. Thong he ka khalakpagi sittani famliba. Konong mamang yaubada sajel semduna lei. Nongdai remba he ka khalakbaga makutta paiduna chingthei. Sida phamseng asidi. Tonglibam hairoi singdo chepthaduna yingnarai. Ikaiba khangsinna khidre ichando. Nongdai rembana hagat ki tawbada pambomda kanna konsilaga thammi. Sukang khangnadriba nupaduda tawngambigi mataw lori. University yorakla phau nongdai rembabu ichanna thadokidre. Bus bara pibasu khud oina pire. Ngasidi bus to Kanchi Park yoramdai da khamle. Mi pumba loina kumnakhrabada. Ichanna nongdai rembabu Kanchi Park ta chingduna puraklaga daptodna famalli. Phamo chatkiba yaroi ko. Yaliba begtu nakanda thamlaga masu phamtharaktuna pohang hangba hori. Ngasi dinarol thoktabu sukya yaroi. Karigumba wa ngangdraba ngasi ibani chele. Ai nangi tung inaraga lae dong. Aduna wakhal munna khanjo. Wa ngangla aba ibani chenre. Ngangdraba chele. Ahanbada nangi naming kari kawe. Nangna wa ngangdabai maram kainu. Nongdai rembado ichanbu kirap yengzarai. Matawduda ichanna laukhalei. Adumai engkano thamoi paithoke tawe. Wa ngangdaba nangi mit yengduna yenglakpada thamoi se sagai dong mali. Nang yam sathi. Lum launa nupa mana nganglakpasida ichandu ngakna. Haima nupada nupani khonjal asuk phajabase lotsala thamidubo mamal kahalira. Natyada naming kari kauge. Nongdai remba. Tas kamdawi aina ngammedana lonthokhtaba oidu kaigino. Khubaga khuduna hanglakpani. Nongdai rembado ichando onsillaga wahang oina hanglei. Thamoi sembro. Sengi pukchil chetpro. Chetli khudam piu. Ichanno fet tawrei. Still now boyfriend thamaktri pure single ni. Karigino hosvo single oiride. Apamba phangdaba aigara city naba thengnadaba. Nongdai rembado khutsa tara paisinaraga ai ningthou machani. Ha sana konungda lamja amalai hainabado ai ni.